Manipurdagi tokhai tanaba demand toriba Kuki Mla tara yaudrobasu BJP na anauba lengak ama semnaba khongthang sangsilakpa yai chaliba tha asigi aroiba fawada Manipurda anauba lengak ama leiba yai chahi asigi February 13 dagi thamlakiba presidential run ki matam loisilakpa loinana BJP na set asida lengak ama lehanna basem sari haina pau amana hairi panba yabadi sahi asigi February 13 dagi thamlakiba president rule ase sahi asigi August 13 da tha taruk amaga sangdokuna lakhibani pau asigi matungina national emergency natana president rule sahi amagi mathakta sangdokpa haiba asi legally chumdaba maramna center gi mafamda pambai laisilaktabaga loinana Manipurda hauji animated suspension da thamliba lengak asi hingat hanba natragana inau nauna SLMB gi mikhal pangthok kadra haibadu wahang ama oiri Paugi likul amagi matungina Manipurdagi tokhaina tanaba demand toriba Kuki gi Mla tara asi yaudrobasu BJP na Manipurda anauba lengak ama semnaba changsilakpa yai masigi manungsana Nagagi MLA sing amadi NPP galoinana lengak semnabagi masing laigani haina BJP na thajaba thamli nakalamaromda Bihar gi Islamic Mikhal loikibaga loinana center da laidiba BJP gi lusingba singna Manipurda mai onsilaktuna state asida anauba lengak ama thamnaba romda mai onsilakpa yai haina thajnari amaromda Election Commission of India gi maikaidagi su state asida hauzik oriba phibam asina Mikhal pangthokpada kudong saroi double lai haina phongdorakli state asida emergency lauthokpal laitaba amade ECI gi maikaidagi su state asida Mikhal pangthokpada kudong saroi daba kaya leiba maramna center na Manipurda lengak ama semnaba honarakani haibagi sauna thajaba adu lai hairi masi khudam ama oina Bihar gi Mikhal hek loikibaga BJP na center gi lusingba BL Santos ama Desambit pata anina Imphal da thunglakkiba asi state asigi political gi landscape ta asoba turning point ama oiraba yai hainasu panari loinana Manipur gi Hanagi State Minister N. Birena Sulusingba Anigi Handaki Manipur Kongsat asi isam samba Kongsat amanate haina lengak sembaga mari leinana nakoinana phongdokpa laikrabani BJP gi central leader Anina ngasi Churachampurda Kongsat pangthokuna IDP amasung MLA SINGGA UNAKHRE Numit humni gi khongsata ngarang Imphal da thunglakhiba BJP gi National General Secretary Organization BL Santos amasung BJP gi National Spokesperson oibagi mathakta North East in charge oiriba Sambir Patra anina Churachampurda ngasi khongsat pangthoktuna IDP sing yauna BJP gi MLA amadi lusingba kaya ga UNAKHRE loinana Zaumi Council gi lusingba singa unaduna leiriba wathok asi loisinabagi matangda wakhanakre hairi Presna phangwa paugi sosamagi matungina BJP gi central leader ani aduna ngasi Churachampurda hek thunglabaga BJP Churachampur district ke president Thangam Hauki amasung BJP gi lusingba kyana makhoi butaramna okay Churachampurda hek thungbaga Churachampur gi Tat Bhavana Mandap Relief Camp ta chatuna mafam aduda leiriba IDP singa unaduna makoina thengnariba khudongsa daba kayagi matangda wari watai sanake BJP gi lusingba sing aduna relief camp aduda thunglaba matamda camp aduda leiriba IDP angang singna tare jahase asa haiba isai adu sakuna taramna okay IDP singa interaction chatharaba matungda Relief material kaya su yenthoktu na makoina thengnariba problem sing adu atuba matamda warashin purakna bahona gane haibagi thajaba PK Madugi matung BJP gi central leader sing aduna Churachampur DC office da Kuki gi BJP gi MLA sing party asigi lusingba sing amasung Kuki Jo civil society organization sing gi lusingba singa tungan unake Zaumi Council gi delegation singa unakiba aduda BJP gi lusingba sing adugi maikaidagi leiriba wathok ase nakal anina yagadaba moongda matam supagi oina santi purakna bawarashin ama purakna bahonagani haibagi thajaba PK khongsar aduga mari leinana media na hangkiba tungan bawahang singda BJP gi spokesperson Sambit Patrana mahaki oiba comment amata piyu haiba yakide adubu khongsat asi maru oina party gi organization mapangan kalhannaba amasung IDP gi leiriba problem sing asi yengsinba lakpani haina phongdoki Delhi gi car bomb Dr. Umar na thauraga pokhaina sikibani haiba khangle Delhi gi let fort ta bomb pokhai khibagi sizinaba car adu Dr. Umar un nabina thaurakpani haiba forensic DNA test ki report tagi khangmangamle senior police official sing na phungdurakibagi matungina thawai yaudraba Umar gi makhongi saruk adu car gi steering wheel amadi accelerator gi marakta leiramba thengnake laikidraba Dr. Umar un nabi gi sample lauraga mahaki apokpi gi DNA ga changdamnaduna yengbada wafam asi khangmangalakibani All India Institute of Medical Sciences Delhi gi forensic medicine department ki head Dr. Sudhir Gupta na phungdurakibagi matung ina bomb pokhai hamra sizinaki bakar adu Dr. Umar na thorakpani haiba mayek seng na khangle case asiga mari lenina biological sample kumathoi lokhalaga forensic science laboratory da changyang taguna yenke bomb pokhai hanbada
सिजिन्नखिबा कार अदु डाक्टर उमरना थोरकपनि हाइबा मयेक सेंगना खंगलबनिना केस असिगी लंगला लंगजिन पुथोकपा ngamlagani haina senior police official amana phongdoraki hauji investigator singna bom pokhai hanbada sijinnakhiba masak matum sing adu kadaidagi kanana purakhibage amasung attack asigi matangda lautunabada kana yawbage haiba chapchana khangdoknaba honari hiram asiga mari lenena call record CCTV gi footage amadi gari manungdagi phangba polam sing khonggatuna yamna kupna thijili Delhi police ki special cell amadi central agency singa khosamnaduna Delhi amadi yumthangnari bus state singda thijin humjinbagi thabak yamna kana chathari National Security Guard NSG gi team amana Faridabad ki Khandawali da thijin humjinduna attack aduda chenaba miwei pumnamakki khongulli na bhonari report amagi matungina haukiba ningthokaba numita bom pokhai bagi thodok thokringa gi mamangda Umar Nabina Ramlila Maidan manakta leiba mosque amada leirami haiba khambangamki mahakna mosque adudagi tholaklaga Surya Hari Masajid manakta ngahak gari kham lamki mikup kharagi matungda mahak red port tamna gari thogalaga bom pokhai hankibani haina senior police official amana phonguraki investigation da saruk yari official amana NDTV da phongdurakibagi matungina December 3 ta Ayodhya gi Barbri Masajid thugai khibagi laman khumba oina terrorist singna car kunthani sijinaraga tongan mafam da attack chathana ba thorang lokhalami hari December 3 ta tongan mafam sing da attack chathana ba honarabasu terrorist kangbu adugi maraktagi Dr. Yauna miyoi khara fakiba maramna mi pairaba terrorist singna haukiba ningthokaba numita red fort manakta bom pokai hankibani haina investigator singna phungduraki attack chathaba sijinaraba terrorist singa tongan ba miyoi singi amanba car sing leiki haiba mayek sengna khangbangam lei hauji phawada investigator singna car mari phagat Haryana gi Faridabad ta leiba Al Phala School of Medical Sciences and Research Center gi campus tagi Breza amat yauna car mari phagatpangam ki Faridabad ki mafam amagi eco sports car amasu phagatpa ngamki bom pokhai hanbada sinnakiba I-20 car lintokaba numike yukta Badarpur border crossing lalaga Delhi da thawjilaki ahan bada terrorist singna car adu red fort ki gari mayam khampamda pokai hanaba thorang toki adu bukar adu thorakiba Dr. Umarna pakhatpadagi gari khampam yoba nangdringaida bom adu pokai hankibani hairi Atopa report amagi matungina October 10 leibak mafam pumnamakta Diwali gi kumhai pangthoklingai gi cherakta terrorist singna attack chathana thorang tauki adubu khudongsa da bakradagi numit aduda attack chathabangam khide ningthokaba numita su red fort manungda visitor amata sanghan khidabana maramna I-20 car thorakhiba Dr. Umarna red fort ki changpam manakta leiba mika hena chinba traffic signal amagi manakta bom pokhai hankibani hairi attack aduda chenaba miyoi kyamarum Al Phala institution na gamari leina ngakta ni haiba khangwa ngamlaki adumoinamak Al Phala gi maikaidagi attack chathabada chenariba miyoi singa mari leina de amasung leibak asigi apunba saktam ngaknaba honabada angamba thodang lawgani haina phongduraki Tamelong district ta okakna yonba amade atopa district singdagi pusilakpa thingkre Imphal East, Imphal West amadi Kaksing districts na singbada Africa swine fever ne haina singnaba okta laina ama sandorakli ba hariba asigi matangda sapsaba asengba ama khangdoknaba Manipur lenga ki Veterinary and Animal Husbandry Department na sample singlaguna mari leina ba laboratory singda thakre hari hiramasiga mari leina Autonomous District Council Tamelong gi Chief Executive Officer na thokpa cherol amagi matung inna leina asigi chapchaba masak khangdriba amadi leina asi ningthina laksindriba forward Tamelong district ki manungda okakna yonba amadi atopa district singdagi ok pusilakpa thingkre Junta Larmina Wetland Township ta Leiba Khungang Taret Mei Thadokhre Myanmar gi Sagang region gi Wetland Township ki manungda leiba mi taba Khungang Taret Junta Larmi singna Mei Thadokna tangoi olhankre hairi pau asigi matungina Junta Larmina makhoi gi mayokta leiba lalhauriba ethnic rebels singbu takthokpa gi thaurangi makhada paksana landa chathaduna level singna lotuna leiba Khungang Taret adu maina tumna thadokhibani hairi Wetland gi township ki nongsup thangba saruk singda Myanmar Junta Larmina sahi amaro military operation chathaba lebruraba matungda township aduda leiriba mafam sing ethnic group singna khudam chankhibani weather information network na handak Myanmar Junta Larmina makhoi gi military operation sing chathaba haurakkhibagi town sing aduda leiba khungang sing aki tujungbaga lonena mafam adu thadoktuna chenkre hairi selgi diman handokpiu haina ben diver singna wakat mifam jathakre
Kulai paibasingna All Manipur School Student Transporter Association da sengi demand kaya toriba si handokpiyo haina ngasi transport diversingna tongan from kaya wakat bifam sitakre Imphal East ki oina Kurai TV Tower maya gila pakto satake Imphal West ki oina Sangon Ban amasung Uripo ki school trama toy given diversingna Lamboy Khungang Khongda tidim lambi ki sangangai community hall amasung Kansipur gi Standard Robert High Secondary School gi mafam singda wakat bifam sataduna sengi demand tawu puyaning da phongdoke wakat bifam asida sarugya ki ba St. Joseph Secondary School gi van driver Sorokhabam Napoli na phongdokibada van service tawzariba van driver shingda lupkarana sergi demand tawbuna awaba pibasi tawbiganu van service tawriba asi lengakna gari amada mahairoi 15 dagi henba yaroi haina atingba leribani mahairoi singa thagi pirakpa senpamna imung manung puribani makhoi awaba asi yengbiduna sengi demand asi handokpiyo haike Imphal West ki Wangkai Kong bagi sendong pung lampak ta so ben diversing na wakat mifam zatake wakat mifam atu da skun ben are the career of future generation sit in protest against extortion demand to school ben haiba thaba banner shing thetke school khongjang atu da saru gyari ba singna school puthok pusin tawriba ben diversing da puba thangba ngamloi da ba makal amatagi sengi demand amata tawbigano haina appeal tawke Jiribam lomdagi faltam lakpa pot puba truck sing thugaram lei Toukhiba Jiribam Phawna National Highway 37 da pot puraga lakpa truck sing no police station gi mayada sakangdaba naha kaya marum tholaklaga truck sing gi wheel sin thugaram batada tana driver sing dagi sen mobikre social media platform sing da driver khara thadorakpa video footage sing na hai Jiribam lomdagi faltam changlakpa truck khudimak none da ahing ama lei masigi maramda Scotland Fawuna numidang satpada khudong thiba kaya marum thokpa yai haina police na none da truck sing khaman bani mausagum na ngarang ahing kamlingai da naha khara mafam aduwai da laki aduga gari driver sing kakthorake gari da nung thajin batan natana driver sing adu dagi lupa lising amagi chang da khom laga poki masing yamlaba truck sing mafam adu da numit khudingi khambasi haujikti khudong thiningai oirei ida tatana asigumba thodok asi thoklagani haibigi thajaba leirei police na su makhoi buning thina ngak sen bidrei maram maduna mafam adu da gari kham na leiragumsi haina phongdoknarake